ꯇꯧꯕꯒꯤ ꯍꯌꯦꯡ ꯍꯞꯇꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯁꯨ ꯂꯥꯛꯑꯣ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯅꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯂꯝ ꯂꯝꯗꯒꯤ ꯃꯤ ꯂꯣꯏ ꯂꯥꯛꯅꯩꯅꯦꯀꯣ ꯉꯁꯤꯁꯦ ꯃꯤ ꯊꯤꯅ ꯌꯥꯝꯃꯦ ꯂꯩꯕꯁꯨ ꯌꯥꯎꯅꯔꯦ ꯍꯟꯅꯕꯁꯨ ꯌꯥꯎꯔꯦꯀꯣ ꯏꯔꯝꯗꯝꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯥꯛꯅꯔꯤꯅꯤꯀꯣ ꯃꯌꯥꯝꯁꯨ ꯂꯥꯛꯑꯣ ꯍꯥꯏꯇꯥꯔꯦ ꯑꯅꯛꯄꯗ ꯂꯩꯔꯗꯤ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯐꯝꯗꯀꯣ ꯑꯗꯨꯗ ꯉꯥ ꯃꯈꯜ ꯈꯨꯗꯤꯡ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯤꯗ ꯃꯌꯥꯝꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯃꯥꯏꯀꯣ ꯂꯝ ꯂꯝꯗꯒꯤ ꯂꯣꯏ ꯂꯥꯛꯅꯩꯅꯦꯀꯣ ꯃꯌꯥꯝ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯟꯖꯔꯛꯀꯦ ꯍꯥꯏꯐꯦꯠ ꯌꯥꯝꯁꯤ ꯅꯠꯇ ꯑꯩꯈꯣꯏ ꯃꯦꯟ ꯒꯦꯠꯅꯤꯀꯣ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯐꯝꯗꯣ ꯑꯗꯨꯗꯩ ꯆꯪꯉꯛꯀꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯂꯣꯏ ꯂꯥꯛꯅꯔꯣ ꯍꯥꯏꯇꯥꯔꯦ ꯃꯃꯜꯁꯨ ꯑꯩꯈꯣꯏ ꯉꯥꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯂꯣꯏꯅ ꯍꯥꯏꯗꯤ ꯁꯤꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯣꯏ ꯃꯈꯜ ꯁꯨꯅ ꯐꯪꯉꯤꯀꯣ ꯁꯤꯁꯤꯅꯦ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯂꯥ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯖꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯁꯥꯟꯇꯤ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯏꯪꯅ ꯆꯤꯡꯅ ꯄꯥꯟꯕ ꯏꯔꯝꯗꯝ ꯑꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯂꯥꯏꯐ ꯁꯕꯁꯀ꯭ꯔꯥꯏꯞ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨꯀꯣ ꯑꯩ ꯃꯅꯤꯄꯨꯔꯤ ꯃꯈꯜ ꯃꯊꯦꯜ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯑꯅꯧ ꯑꯅꯧꯕ ꯑꯗꯨꯝ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯍꯟꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯇꯣ ꯉꯥ ꯂꯩꯅꯔꯒ ꯑꯗꯨꯝ ꯀꯩꯀꯩ ꯃꯥꯏ ꯃꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯂꯩꯅꯔꯒ ꯍꯟꯅꯕꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯉꯥ ꯑꯆꯧꯕ ꯍꯟꯗꯛ ꯌꯥꯝ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯛꯅꯕ ꯍꯥꯏꯇꯥꯔꯦ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯂꯣꯏꯅ ꯐꯪꯒꯅꯤꯀꯣ ꯁꯣꯝꯗꯁꯨ ꯃꯤ ꯃꯌꯥꯝ ꯁꯣꯝꯗ ꯃꯣꯏ ꯌꯣꯜ ꯂꯣꯏꯔꯒ ꯍꯟꯕꯁꯨ ꯌꯥꯎꯅꯔꯦ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗꯁꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯑꯩ ꯆꯦꯅꯦꯜ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯞ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯣꯝꯗ ꯅꯨꯄꯥ ꯑꯃ ꯂꯩꯊꯔꯛꯂꯛꯑꯦ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯍꯟꯒꯦ ꯉꯥꯗꯣ ꯑꯆꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯤ ꯆꯥꯎꯔꯦꯍꯦ ꯁꯤꯗꯤ ꯊꯤ ꯆꯥꯎꯔ ꯃꯥꯜꯂꯦ ꯇꯔꯦꯠꯇꯣ ꯐꯖꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯈꯜꯂ ꯃꯥꯜꯂꯦ ꯑꯁ ꯌꯦꯡꯉꯨꯅꯦ ꯁꯣꯝꯗꯁꯨ ꯑꯆꯧ ꯑꯆꯧꯕ ꯌꯥꯝ ꯂꯩꯅꯔꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯥꯒꯤ ꯃꯦꯂꯥꯗ ꯅꯠꯇꯦꯀꯣ ꯁꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯗꯩ ꯀꯩꯀꯩ ꯂꯣꯏ ꯑꯥꯏꯇꯦꯝ ꯂꯣꯏ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯤꯗꯀꯣ ꯇꯦꯕꯜ ꯀꯔꯤ ꯀꯔꯤ ꯑꯩꯈꯣꯏ ꯁꯤꯡꯒꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯁꯤꯡꯁꯦ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯂꯥꯛꯑꯣꯀꯣ ꯂꯝ ꯂꯝ ꯈꯨꯗꯤꯡꯒꯤꯅꯦꯀꯣ ꯉꯁꯤ ꯂꯣꯏ ꯂꯥꯛꯏꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯣꯡ ꯍꯋꯥꯏ ꯑꯇꯦꯛꯄ ꯉꯥꯛꯇꯅꯦꯀꯣ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯐꯪꯉꯤ ꯐ꯭ꯔꯦꯁ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯀꯣꯏꯕꯒꯤ ꯍꯥꯏꯇꯥꯔꯦ ꯂꯝ ꯂꯝꯒꯤ ꯁꯤꯅ ꯃꯣꯔꯣꯛ ꯀꯩꯀꯥꯁꯨ ꯂꯣꯏꯅ ꯁꯨꯔꯦ ꯚꯤꯖꯤꯇꯦꯕꯜ ꯉꯥꯗ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯂꯥꯛꯄ ꯍꯧꯅꯕꯗ ꯉꯥꯏꯔꯤꯀꯣ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗ ꯀꯩꯀꯩ ꯏꯁꯀ꯭ꯋꯥꯁ ꯑꯗꯩ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯏꯔꯝꯗꯝꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯃꯥꯏ ꯂꯝ ꯃꯥꯟꯅꯗꯦꯀꯣ ꯁꯤꯅ ꯋꯥꯡꯈꯩ ꯍꯥꯏ ꯁ꯭ꯀꯨꯜ ꯔꯤꯂꯤꯇꯤ ꯑꯃꯗ ꯂꯩꯕ ꯀꯥꯡꯕꯨꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤꯅꯦ ꯍꯥꯏꯇꯥꯔꯦ ꯄꯟꯖꯕꯗ ꯃꯪꯂꯩꯔꯕꯟ ꯁꯥꯔ ꯁ꯭ꯔꯤ ꯊꯧꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯑꯍꯥꯟꯕꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯂꯩꯅꯔꯛꯂꯦꯀꯣ ꯃꯊꯪꯗꯅ ꯍꯌꯦꯡ ꯅꯤꯉꯣꯜ ꯃꯥꯒꯤ ꯆꯥꯛꯀꯧꯕꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯗꯤꯄꯥꯔꯠꯃꯦꯟ ꯃꯤꯀꯨꯞꯅ ꯍꯥꯏꯇꯥꯔꯦ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁꯣꯝꯗꯁꯨ ꯐꯖ ꯐꯖꯕ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯌꯥꯎꯔꯦꯀꯣ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯁ ꯃꯌꯥꯝꯒꯤ ꯐꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯄꯔꯦꯡ ꯄꯔꯦꯡ ꯉꯥꯒ ꯌꯥꯜ ꯂꯥꯛꯑꯦ ꯌꯦꯡꯉꯣ ꯁꯤꯗꯁꯨ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯥꯏ ꯃꯥꯏꯒ ꯂꯣꯏ ꯂꯩꯅꯔꯦ ꯃꯌꯥꯝꯁꯨ ꯂꯥꯛꯑꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏ ꯃꯥꯒꯤ ꯑꯃꯃꯝ ꯌꯥꯜꯂꯒ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯂꯣꯏꯅ ꯇꯨ ꯁꯤꯗꯁꯨ ꯉꯥ ꯃꯌꯥꯝ ꯑꯆꯧꯕ ꯑꯃ ꯑꯣꯜꯂꯤ ꯍꯥꯏꯇꯥꯔꯦ ꯊꯤ ꯆꯥꯎꯔꯦ ꯁꯤꯁꯨ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯣ ꯑꯩ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗꯀꯣ ꯁꯣꯝꯗꯁꯨ ꯏꯆꯦ ꯑꯃꯁꯨ ꯐꯖꯅ ꯆꯥꯎꯔ ꯃꯈꯨꯠꯀꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯟꯕ ꯉꯝꯗꯕꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯌꯥꯜꯂ ꯆꯠꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯈꯩꯁꯨ ꯂꯥꯛꯑꯝꯕꯅꯤꯀꯣ ꯂꯩꯕ ꯁꯣꯝꯗꯅ ꯀꯩꯀꯩ ꯉꯥꯅꯣ ꯌꯥꯝ ꯍꯩꯗꯣꯛꯑꯦ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯅ
ꯀꯩꯒꯤꯅꯣ ꯃꯩꯇꯩ ꯉꯥꯛ ꯄꯥꯛꯄ ꯄꯥꯏꯗ ꯀꯣꯟꯊꯧꯖꯝ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯀꯥꯕꯤꯅꯦ ꯐꯖꯔꯦ ꯑꯁꯤꯗꯤ ꯃꯌꯥꯝ ꯂꯥꯏꯐ ꯅꯦꯠꯋꯥꯛꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯦ ꯀꯩꯅꯣ ꯇꯧꯋꯤꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯅꯤꯀꯣ ꯉꯁꯤꯁꯦ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕꯩꯅꯦ ꯃꯌꯥꯝ ꯎꯍꯜꯂꯛꯀꯦ ꯃꯥꯏ ꯃꯥꯏꯒꯤ ꯂꯝꯂꯪꯒꯤꯗꯣ ꯈꯨꯌꯥꯝꯗꯣ ꯃꯌꯥꯝꯗꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯇꯨꯡꯍꯟꯕꯤꯒ ꯍꯥꯏꯗꯨꯅꯤꯀꯣ ꯁꯣꯝꯗ ꯉꯥ ꯆꯥꯎꯔꯦ ꯁꯤꯗ ꯆꯥꯎꯔꯦꯀꯣ ꯁꯣꯝꯗꯁꯨ ꯉꯥ ꯃꯌꯥꯝ ꯂꯩꯔꯦ ꯉꯥ ꯃꯆꯥ ꯃꯆꯥ ꯑꯗꯒꯤ ꯀꯩꯀꯩ ꯂꯣꯏ ꯁꯨꯔꯦꯀꯣ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯔꯒ ꯁꯣꯝꯗ ꯍꯩꯗꯣꯛꯇꯔꯤ ꯃꯥꯜꯂꯦ ꯁꯤꯗꯁꯨ ꯉꯥ ꯍꯩꯗꯣꯔꯛꯈꯤꯗꯣꯏꯅꯦ ꯍꯣꯔꯦꯟꯀꯣ ꯉꯥ ꯍꯩꯗꯣꯛꯇꯔꯤ ꯃꯣꯏꯁꯦ ꯃꯌꯥꯝ ꯁꯣꯝꯗꯁꯦ ꯐꯖꯅ ꯍꯩꯗꯣꯛ ꯂꯩꯔꯦ ꯉꯥ ꯈꯔ ꯍꯥꯏꯇꯥꯔꯦ ꯊꯥꯡꯒꯠꯄꯕꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯃꯌꯥꯝꯁꯦ ꯃꯃꯜꯁꯨ ꯍꯨꯟꯅꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯆꯥꯎꯋꯦ ꯁꯤ ꯉꯥꯁꯤꯁꯨ ꯃꯌꯥꯝꯁꯤꯁꯨ ꯐꯖꯩꯌꯦ ꯁꯤꯗ ꯃꯌꯥꯝ ꯆꯥꯎꯔꯦꯀꯣ ꯚꯤꯗꯤꯑꯣꯗ ꯆꯥꯎꯗꯕ ꯋꯥꯅꯤ ꯑꯁꯦꯡꯕꯩꯗꯤ ꯊꯤ ꯆꯥꯎꯕꯅꯤꯀꯣ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯊꯧꯖꯤꯜꯂꯛꯑꯦ ꯃꯥꯏ ꯃꯥꯏ ꯁꯥꯏꯠ ꯍꯥꯏꯇꯥꯔꯦꯀꯣ ꯂꯝꯕꯤ ꯆꯠꯐꯝ ꯂꯝꯕꯤ ꯆꯠꯐꯝ ꯈꯤꯇꯪ ꯂꯝꯕꯤ ꯆꯠꯐꯝ ꯈꯤꯇꯪ ꯈꯤꯇ ꯂꯥꯛꯈꯤꯒꯦ ꯈꯤꯇ ꯂꯥꯛꯑꯣ ꯃꯣꯏ ꯉꯥ ꯌꯣꯟꯕꯗꯣ ꯂꯣꯏꯅꯔꯛꯄ ꯌꯥꯎꯔꯦꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯄꯁꯨ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯁꯨꯔꯦ ꯉꯥ ꯐꯖꯩ ꯍꯟꯗꯛ ꯒ꯭ꯔꯥꯁ ꯀꯥꯞꯁꯤꯀꯣ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯑꯌꯥꯏꯕ ꯃꯈꯜ ꯂꯣꯏ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯍꯥꯏꯇꯥꯔꯦ ꯈꯔꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯁꯣꯝꯗꯁꯨ ꯍꯥꯏꯇꯥꯔꯦ ꯃꯦꯂꯥꯁꯦ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛꯀꯤ ꯉꯥꯒꯤ ꯃꯦꯂꯥꯁꯦ ꯉꯥꯅ ꯈ꯭ꯋꯥꯏꯗꯩ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯁꯦ ꯑꯗꯨꯝ ꯂꯩꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗꯁꯨ ꯚꯦꯟꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯀꯥ ꯑꯃ ꯌꯣꯜꯂꯤꯗꯣ ꯎꯀꯥꯕꯤ ꯃꯌꯥꯝ ꯂꯩ ꯂꯥꯛꯄꯤꯌꯨ ꯍꯥꯏꯇꯥꯔꯦ ꯚꯦꯟꯗ ꯁꯣꯝꯗ ꯀꯩꯀꯩ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯆꯥꯄꯣꯠꯁꯨ ꯃꯌꯥꯝ ꯌꯣꯜꯂꯤꯀꯣ ꯑꯗꯩ ꯍꯣꯇꯦꯜꯗ ꯍꯥꯏꯇꯥꯔꯦ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗꯅ ꯍꯩ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯀꯤꯋꯤ ꯀꯤꯍꯣꯝ
ꯂꯝ ꯂꯣꯏꯁꯨ ꯍꯪꯒꯥꯝ ꯒ ꯆꯥꯛꯍꯥꯎ ꯃꯥꯜꯂꯦ ꯐꯦꯔꯥꯛꯀꯝ ꯗꯤꯁꯇ꯭ꯔꯤꯛ ꯐꯤꯁꯔꯤ ꯑꯣꯐꯤꯁꯔ ꯏꯝꯐꯥꯜ ꯏꯁ ꯐꯖꯔꯦ ꯁꯤꯗꯤ ꯅꯦꯠꯋꯥꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯃꯌꯥꯝꯁꯦ ꯍꯥꯡꯉꯤꯀꯣ ꯃꯌꯥꯝ ꯂꯥꯡꯅꯈꯤꯅꯤ ꯍꯧꯖꯤꯛ ꯁꯤꯗꯤ ꯐꯖꯔꯦ ꯁꯤ ꯉꯥꯁꯤꯗꯤ ꯐꯖꯩꯌꯦ ꯐꯖꯔꯦ ꯁꯤ ꯐꯖꯔꯦ ꯁꯤ ꯉꯥ ꯍꯥꯎꯔꯅꯤ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯉꯥꯁꯤꯗꯤ ꯃꯄꯥꯟꯗꯅꯦꯕ ꯁꯨꯝꯕꯁꯨ ꯄꯥꯎ ꯃꯥꯜꯂꯦꯀꯣ ꯄꯥꯎ ꯁꯤ ꯄꯥꯎ ꯍꯥꯏꯗꯥꯏꯅꯦ ꯄꯥꯎ ꯐꯖꯔꯦ ꯁꯤꯗꯤꯀꯣ ꯍꯥꯎꯔꯅꯤ ꯁꯤ ꯉꯥꯁꯦ ꯃꯌꯥꯒ ꯀꯞ ꯀꯞ ꯂꯥꯎ ꯂꯩꯔꯦ ꯁꯣꯝꯗ ꯐꯖꯅ ꯁꯤ ꯂꯩꯕꯅꯦꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯌꯥꯝ ꯂꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯔꯝꯗꯝꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯕ ꯂꯥꯛꯏꯅꯤ ꯉꯁꯤꯁꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯁꯣꯝꯗꯁꯨ ꯍꯟꯗꯛꯇꯤ ꯉꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯆꯥꯎꯋꯦꯕ ꯉꯥꯁꯦ ꯆꯥꯎꯋꯦ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯎꯍꯜꯂꯛꯀꯦꯀꯣ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯦꯂꯥ ꯇꯧꯋꯤꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯏꯇꯥꯔꯦ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯄꯨꯝꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯥꯎ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯄꯤꯛꯆꯔꯒ ꯉꯁꯥꯏ ꯂꯥꯏꯚꯇꯣ ꯀꯩꯅꯣ ꯇꯧ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯡꯅꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯟꯖꯦꯟ ꯊꯣꯡ ꯂꯣꯝꯗꯩ ꯂꯥꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯉꯥꯏ ꯃꯦꯂꯥ ꯃꯐꯝꯗꯅꯤꯀꯣ ꯃꯌꯥꯝ ꯂꯥꯛꯑꯒ ꯁꯤꯗ ꯑꯩꯈꯣꯏ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡ ꯂꯩꯔꯦꯀꯣ ꯌꯥꯝ ꯉꯥ ꯃꯌꯥꯝ ꯂꯩ ꯂꯥꯛꯅꯔꯦ ꯑꯌꯥꯝꯕ ꯈꯔꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯂꯥꯛꯅꯔꯤꯗꯣ ꯌꯥꯝ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯂꯥꯛꯅꯔꯣ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯏꯔꯝꯗꯝ ꯂꯩꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃ ꯑꯃꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯂꯥꯛꯑꯣ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯐꯝꯗꯨꯗꯅꯦꯀꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯋꯦꯗꯔꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯇꯥꯔꯦ
ꯃꯐꯝꯁꯤꯗ ꯅꯨꯡꯁꯤꯠ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯏꯇꯥꯔꯦ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯅꯨꯡꯁꯤꯠ ꯆꯥꯟꯅꯅ ꯃꯌꯥꯝ ꯂꯥꯛꯅꯔꯤꯁꯦ ꯑꯩꯈꯣꯏ ꯉꯥ ꯂꯩꯕ ꯂꯥꯛꯅꯔꯤꯀꯣ ꯃꯦꯂꯥ ꯃꯐꯝꯗ ꯉꯥꯛꯇꯅꯤ ꯉꯁꯥꯏ ꯃꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯇꯞ ꯇꯞꯅ ꯁꯨꯝ ꯌꯥꯝꯈꯠꯂꯛꯑꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ